Image Paodam miyeng tabiribasingbu khurumjari ngasigi maroiba pau pizari. Union Minister of State Kiran Rijijugi wafambu All India Youth Federation amadi All India Students Federation na akanba maungda yaningta phungdokre. Ministry of Defence da khwaidagi chawba scam chathare haina Manipur Pradesh Congress Committee ki Secretary Debabarta na phungdokre. Loinana ngasi Rajya Sabha da opposition na charangna bathokan badagi mifam leithokre. Pamucha khaina pizari. Rajya Sabha da ngarang Union Minister of State Kiran Rijiju na Manipur gi ngamkhaida Myanmar gi ngamkhaiga gi marakta chayetnaba amata leite haina Parliament ta lauthokiba se Manipur gi miyambu apangwasi bani wafamasi All India Youth Federation AIYF amadi All India Students Federation AISF na akan mamongda kandem tawi. Ngasi Iravat Bawanda leiba AISF ki loishangda pangthokpa pawgi mifam amada Loop asigi State Secretary T.H. Rameshwar na haiki yelhongaidagi leijaraklaba Manipur gi ngamkhaidi border bu chap chana ngakchariba ikhoigi miyamna khangi border pillar sing maru oina border pillar 81 lairamba mafam asengbabu yenglamdana chathige tawramba center team adubu kwatha khunaugi miyamna namduna yenghangi makhoidi aikhoigi ngamkhai khara mangjakhrabasu yare khanba official team oibana Union Home Ministry da aranba pau pisanbani. Ngarang Kiran Rijiju na phongdokhiba warol adu oppose tawbaga loinana mahakna parliament ta puthokhiba copy sing mai thadokre mahakpu yaningda phongdokpa oina mahaki mamishu mai thadokrabani. Maraksida AIYF amasung AISF anina Manipur lengak pusu kandem tawi makoina kadigi tumina leiribanu haina hangladuna kudakta miyamna hairiba asengba border pillar aduda hongdokna ba thabak paikhatlu natrabadi fam thadokpana achumba oigani haina T.H. Rameshwar phongdokhi. Koi ngasi si yaning da baga mari lena na koi ngasi Union Home Ministry koi ki State Kiran Rijiju ki koi mitam loina na magi koi photo se koi mai thaba loina na ngasi ma bu yaning da ut point se hojen mene loina na makha ta boina su sato me ang punjan na kanda koi democratic oi mong da koi changjan da gani loina na phang da tar ga di lenga na tabi da tar ga di nan democratic oi mong da koi mehu langpo mayam thokani ai ta AIYF Manipur State Council ki Publicity Secretary K.H. Ramanandana su paumisingda wafam kaya phongdokhi. Manipuri praja ki apam basiba arangoinu halakanda masai mana eta kemta ahong balaite achumbane na phongdokhi Manipur praja ko thoy sitaba asigumba notice title lairiba praja singbu thawa sadabani haibu mai opinion si bharat ki maru wariba adum masaba da Manipur khaiba Bharat ke wang puk si dai da leiba boundary gi area oil mafam asigi haiba leifam thokpa area si chapchan puthokpa ngamdaba ado thawai da bu mek sen li hai tare sigumba bar sarkar gi miyeng se kon yaning du utpo en si statement si bang thok chabani Numit humpu helaba Manipur University gi Vice Chancellor AP Pande lokthokpagi wathoka mari lainana ngasi inaw nobo oina MHR digi pautak makhada Manipur University gi Registrar in Charge oiriba Professor M Samkesho na thokiba office order amada MU gi BC Professor Idea Prasad Pande ngasi dagi tharaga numit kuntrani suti pithokre hairi under Statute 2 Clause 6 of the Manipur University Act 2005 ki matung inna Manipur University gi Vice Chancellor gi duty asi MU da khwaidagi liba professor amana hangliba bishe gi thabak asi yengsilagani masigi matung inna khwaidagi ariba professor asi MU gi Life Science Department ki Professor W Bishwanath Singhana khwaidagi senior professor oibana hangduna lairiba bishe gi thabak asi puragani haina office order asi da palli Panbay abadi masagi mathong masak khangdaba academician oidaba Vishi Pande logtho haiduna chahi asagi megi jaisat kunthradagi MU gi musu muta amadi musana khongjang changsinduna lakibani khongjang asi chawthorakpadagi center gi Vishi Pande gi mathakta thijinna ba fact finding committee ama semlakibani
Matamduda musuna amuk fact finding committee na thigatlabasu MU da bisi pande lauthoktriba makai khongjang hankiroi haina warep laukibadagi Manipur miyamga loinana akanba jana strike na chingba khongjang kaya changsinkrabani Amaromda MU dagi bisi lautho haiduna Manipur University gi akoibida leiba Club Maira Paibi Amadi CSO sing na senduna ngasi ayo miyamgi oiba khongchat ama chatkre Khongchat asi Kakwa Community Hall dagi hauraga hauzik musu muta musana chara henbagi khongjang chathariba MU gate fawba chatki Manipur Pradesh Congress Committee MPCC gi Secretary KH Devapatan Haikre India da paliba BJP government asina Ministry of Defense ta khwaidagi chawba scam chathari haukiba English ngani taranithoi gi Congress lenga ki mifamna government aircraft amada Lupa karor changwa kuntaruk dasmik amasoino piraga aircraft kuntaruk laina batharang lamki adubo BJP na center da lainga laba matung aircraft amada lupa karor lising amaga chatro kumputara dasmik taret soino piraga aircraft kuntaruk laire haina lauthoki hauzik BJP gi lengak sida hengatleba mamal se lupa karor lising nipumatoi chani supna mangani masi matau karamna changlibano haibase sengdukfam thoi Aircraft laiba sida Narendra Modi na transparency laihandre mahakna different procurement procedure violate tawre Aircraft laiba gi lauthokpada Cabinet Committee on Security gi prior clearance yaudana thabak tawre haina ngasi Congress bawanda pawmishinga unaba amada phungdokre Wai hanjan najan oidaba ngangi khangna dum ngang base mo khagi aduga public platform da mayam bu praja bu deception tawba sab lotuna laiba toksinadaba laiba na chingba Tawdaba sadro leba punamakse masi deliberate lies oidaba ngang again ngang punamak koina phajari no mayam jena koina thamjari base 526.1 crore per aircraft punna 18,940 crore changada base 60,000 euro punina haiba procedure se kalamga lakba se procedure do kalamga lakhamne modi masam thanda leibina masi violence established procedure sing matungda loi violent tawre aduna masi ya bum thoke hai Manipur Sarkar ki Additional Chief Secretary Agri Lekhogin Haukip na haikre Lomi Singda Anoba Makhal Training Amadi Atai Kudung Chaba Kaya Phangalabasu Pothok Hena Puthok Pangamdana Lady Wafamasi Ngasi Classic Hotel da Manipur Small Farmers Agri Business Consultant Sinduna Namithumni Chathagadaba Institute Farming System in Marketing Haiba Workshop Hodopagi Thoramda Atoiba Atiti ki Warolda Lekhogin Haukip na Phungdokibani Mahakna makha taraduna Lomi Singda Sarkar na Vibhag Singh MI Agriculture Sericulture Fishery na chingba sing asi Lomi Singha yamna mari lainaba Vibhag Singh ni Lomi Singh amasung Vibhag Singha afaba mari thamnaba hotnaba mathau tari Lomi Singh nasu lauga mari lainaraba sing bab tadri masi thidokpa mathau tai Tharonggi Sabapati oikiba Agriculture Director PH Rajendra na phungdokibada English ngani kuni thoi fawbada Lupa karo chani gi phau thanaba project ama haudoklagani masida Lomi Singna babta haudrabadi hairiba matam asigi manungda chathok hena puthoknaba phangadaba mande Lomi Singna Manipur gi weather gi matung inna lorok khudemak hobe hobe oina puthokliba asina chathok hena puthokpak ngamdabani haigi Veteran politician o join haikre aihak matam khara BJP da leiringaida Psychiatric na naduna kakngau naramgadawre mayang ubada pangkida kirubadagi chuhing sungba mayang urubada kirubadu BJP dagi tokpadagi kikidre wafamasi ngasi mahaki mayumda pawmishinga unabada mahangna phungdokibani Ojoina makha taraduna MU gi akoibada lairiba miyam singna rajniti dal sing CSO sing yawba public dialogue ama July 15 da pangthokre wathok loisenaba musu muta musana changsilakpa khongjangda Solidarity utpa oina miyamgi khongchat chatpa haiba warep laukiba matung inna hayeng ayok pung 12 makhai tabadagi hauraga Kakwa community dagi MU fawba khongchat chatkani MU complex mamangda oja sing amadi chatra singna rally hunger strike chatharibada saruk yagani mahakna makha takibada ima ipa ichaisu mari mata nungsinadaba yai aina aigi leibak nungsidaba yade aikhoi loinamak leibak asigi lehaudagi nungsit nungsa sor honduna hingliba ngaktani University asi laiba asagi brain education mang tharak labadi brain mang bagumani sarkar sina khungang chatlu ching chatlu haibagumna hayengi khongchat asida MU da chatlu brain kana ba khongchatni masida miyam pupna mak saruk yabiu numit humpuni hena khongjang changsiliba asagi waroisin purakna ba maikaida changsinba udri handak mukhyamantri na luchingba BJP gi MLA kuntrana
वाथोक्सेगा मरी लैनना दिल्लीदा केम तौदुना लैरुरगा मेन तादना लाख्रे हाइरी हयेंगी अखोइना चकदोरिबा पॉलिटिकल पार्टी सिंगी मिहुत अमसुंग लुसिंगबगी मी खरा कक चकदोइसि याम शांतिपूर्ण ओइबा यूनिवर्सिटी दा स्ट्राइक तौरबा मयामदा मोइ मबुंग थौगतपा मोइ दमता कोइ लेपी हाइदना हाइबा चम चम्बा खोंगचक अमनी मदुदा अयाक ngasi जो मणिपुर दा लेरिबा राजनीति दलगी लुसिंगबसिंग पुनमक्ता अपील तौजरी प्रेस की थोंगदा मदुदी कनागुम पार्टी अमा भावगी पार्टी की खेनब लेतना मदुदा लापियो अमरोमदा वेटरन politician o joina BJP tagi tokle haina lauthokraba matung Langthabal Kendra gi Gram Panchayat ahungi Pradhan Singh BJP primary member Singh BJP tagi tokle haina lauthokre BJP tagi toklaba Pradhan amade oinam thingel Gram Panchayat ki Pradhan Thongam Guneshwar Maibam Laikai Gram Panchayat ki Pradhan Maibam Kunjarani amadi Hyangthang Gram Panchayat ki Pradhan Golmai Roy Kabuini ngase nungtel o joy gi yumda pamisinga unabada Thongam Guneshwar na haikibada BJP na Northeast Chaukhatana Bharat Chaukhat Payaroi Haiba Amadi Ahongba Purakna Bagi Pandamda BJP da Yaubani BJP na Lenga Pairaba Matungda Ona Tainaba Lakpataki BJP dagi Tokpani Nasi BJP gi party gi president da from the resignation gi tender pisingani haiki BJP Langthawal Mandal Mutpakanda Aina Paijariba General Secretary Adugu Mandal gi Mutpadabudi Yaugre Adubu primary membership tagi koi tokpa mathau ta maram nang sisi koi placement isnau singi mamangda igi General Secretary oijarambagi I card aduga party president da pinanabagi koi application siga konana masidagi koi Bharatiya Janata Party gi primary membership tagi tokchare haibasi mayam press isnau sinda lokchari Khangabokta Laiba differently able oiraba Khundongbam Dinesh na sponsor Tauraga United Youth Club UYC Khangabok Maisnam Laikai na Sinduna Club Asigi campus ta Thawal district ta Lairiba differently able oiraba singi apunba get together gi thorom among asi pangthokre loinana differently able sing da achamakudo sing tamduna pungning thokre Toromadu da BJP Manipur Pradesh ki hanagi Vice President T.H. Jadumani na athoiba mitunglen Khangabok Jilla Parishad ki member T.H. Rasmohon na Thoromapu N. Ombi Maladevi Pradhan Khangabok Part 1 GP S. Opendro Pradhan Khangabok Part 2 GP M. Laisanu Pradhan Khangabok Part 3 GP K.H. Rai School Principal Khangabok Higher Secondary School Khangabok K.H. Manjor Chairman K.M. Blooming Higher Secondary School Amasung ngasegi thorom adubu sponsor tawkiba K.H. Dinesh na akhanaba mitunglen sing oina dais ta phangki Thorongi athoiba mitunglen oikiba T.H. Jadumani na Manipur lenga ki CM gi sotharaba singi tingbangda yauriba tongan ba scheme sing miyamda paudam baga loinana differently able oiraba singna makhoi gi phangpham thokpa sing phangnaba phanghanbada mahaki maikaidagi angamba mateng pangani haiki ngasi nini humni asida more amadi more gi akoibada nongkana chubana maram oiraga Imphal more NH 102 lambigi lokchau area amadi kudeng thabi khuldagi kilometer animuk chatlaga laiba mafam anida landslide thokpadagi nakal anida gari kai marum panduna lairure tungda panduna lairiba gari sing adugi miyoi singna ngaihak lanthok lansen tawba yanaba lambi adu khara semlaba matung gari singdu lanthok nare hairi Mafamaduda More Police ki SI J by Tena Luching Batim Amana Chatuna Yangsinkre landslide Hopam Adu Hojik Lokchau Thong Sem Sabagi Tabak Suri Basingi JCB Sizinaduna Lebak Sing Adu Loktok Nabaka na Hotnari Hairi Lambia Sida Chatliba Miyoi Amana Hairiba landslide Hoktuna Gari Sing Asi Chatbada Miyamda Kudong Chahandriba Asi Mari Lainaba Department Amadi Sarkar Sina Midyang Changbinaba Sarkari Pokning Chingsilakli कोई लोकचाव की खोंग अनुबा सेम की जगह सिदा लैंडस्लाइड लायंगरा नोकन सुबदगी मसी सेम तदि गाड़ी अमत लान में आद्रे मसी मरिने नेबा अथॉरिटी ना खरा थुन यंगजन बिरगा पन्न लेबा गाड़ी सिंजे खितंग लान जानबा कइनो अमत मिनसम तोबियो Patriotic Writers Forum Power of Manipur na chahi khudingi piduna lakliba
Tongan Tonganba Award Ahum Pachamitai Literary Award 2018, R. Kathing Tangkhul Literary Award 2018 amadi Dr. Saros Nalini Arambam Parat Literary Award 2018 pinabagidama Aibasingi Pau of Manipurgi Executive Committee ki Wareki Matung Ina Forum ki Vice President Sobita Mongjambana Ngasi Forum ki Office ta Pangthokpa Mifam Amada Lauthokre Hairi Pau of ki Secretary Rakesh Nauremna Thatorokpa Cherol Amana Hai Award Asegidamakta Handak Chahigi Oina Aiba Ahumda Kusanaragani Dr. Tekcham Rosan Iba Warimacha Kai Kraba Manglanda R. Kathing Tangkhul Literary Award 2018 Kiran Maikam na Iba Warimacha Punsigi Numidang Waida Pasamite Literary Award 2018 Amadi Sanatomba A.C. na Iba Warimacha Kangkhatangda Dr. Saros Nalini Arambam Parat Literary Award 2018 Piduna Ikai Kumnaragani Hairi R. Kathing Tangkhul Literary Award 2018 Panglagadaba Aiba Dr. Tekcham Rosan Tekcham Laibung Laikai Thawal District Tagini Hojik Faubada Critical Essay Lyric Ahum Amadi Warimachagi Lyric Ani Iduna Fongkre Pasamite Literary Award 2018 Panglagadaba Aiba Kiran Maibam Singzamai Chinga Makhaning Thawzam Laikai Dagini Mahak Chahi Kuntra Hena Artist Amasung Director Oina Manipuri Theatre Gilamda Thabak Tarokliba Cultural Activist Amani Dr. Saros Nalini Arambam Parat Literary Award 2018 Panglagadaba Aiba Sanatomba AC Impal East District ki Telogdagini Hojik Thagi Chefong Ipaki Joint Editor Oina Thabak Tauri Award asi August Kunda Forum Asina Sinduna Pangthokadaba Manipuri Lolgi Numit Ningsing Tharonga Mari Lainana Lanthokani Award asi da case citation amadi memento ama loinari marebak maramdamgi ngamkhai amadi saktam ngaknabagidamakta khuta khorjai paiduna chokthaba naidana iba singbu pungning thogatpa oina award asi chahi khudingi forum asina piduna laklibani hairi ngasi ayu anganbada CDO Moregi DSP Thomas Thokchomna luchingba team amana Indo Myanmar Gate number 2 dagi hauraga leiba anigi ngamkhai gi saruk singda Lakadoriba 15 August Independence Day Thoranga Mari Lainana Pamdaba Thokdok Sing Thoktanaba Akanba Jackson Thaurankaya Lokat Pahokre Ngamkhai gi saruk singda Chingna Ningai Oiba Mawongda Lairamba Miyoi Sing Wahang Pahong Tawbagi Thabak Amadi Chingnaba Gari Macha Sing Tungduna Lakpa Miyoi Kaya Amasu Check Tawbagi Thabak Lokat Pahokre Amaromda Ngarang Namidang Wairam Pung Taruk Tabadasu CDO Police Team Singna Indo Myanmar border Singda Chatunasu Matam Hena Myanmar Macha Sing India Lomda Changsilaktanaba Akanba Checksing Tharang Lokhatre Chahi Asigi Haukiba February Thagi Tang Anida Sakhang Daba Singna Nongmaina Kaptuna Hatopi Kraba Indo Myanmar Workers Forumgi Labor MD Khairu Rahman son of MD Azizur Rahman More Ward number 5 ki Laikhidraba Asigi ex Gracia Oina July Kuntrada Laikhidrabagi Apopagi bank account da lupa lak mga pirakpagi damak ngasi Indo Myanmar Workers Forum Moregi President N Pulindro Singana Technopal DC A Tombikanta amadi SP Dr. S Ibomcha anina kanna hotna biduna phangan bibagi forum asina officer ani asibu ngamkhai leitana thagatpa phongdoklaki 2018 da Laikhidaba MD Khairu Rahman gi SDSF hauji kwariba Technopal district ki DC Obiriba Sri Abujam Tombikanta Amasung SP Dr. S Ibomcha Anina Kanna Wanabiduna S Yasagi Paisasi Laikhidaba Mapa MD Azizurgi Mamingda Lupa Lak Manga Saliba Haukiba Thagi July ki tarikh 13 da bank account da changan birapkai tongta hanna thagachari Ngasi Rajya Sabha gi session chatharingai manungda opposition na charangna bathok anduna chathaba yadabadagi business amata lakhwatana mifam leithokre BJP chief Amit Shah amasung Home Minister Rajnath Singhana wangang lengaida opposition na protest tawduna wangang ba ngamhankidre hairi Assam da draft citizens list phonglakiba aduna parliament ki session gi maru oiba wafam oiri Trinamool Congress ki lawmaker Derek O'Brien na haikibada parliament asi BJP ki party office nate mipung khudimak na wangang nabagi hak lai Assam ki draft citizen list ki matangda Amit Shah na hanagi Prime Minister Rajiv Gandhi bu panduna Congress bu hunduna ngang balai kre
ꯂꯧꯃꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕꯗꯁꯨ ꯀꯣꯡꯒ꯭ꯔꯦꯁ ꯑꯃꯁꯨꯡ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁꯅ ꯆꯔꯥꯡꯅꯕ ꯊꯣꯛꯍꯟꯕꯗꯒꯤ ꯃꯈꯣꯏꯕꯨ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯄ꯭ꯔꯀꯥꯁ ꯖꯥꯕꯦꯗꯀꯔꯅ ꯂꯧꯃꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯣꯒꯁꯠ 18ꯗ ꯀ꯭ꯔꯤꯀꯦꯇꯔꯗꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯣꯏꯔꯛꯈ꯭ꯔꯕ ꯏꯝꯔꯥꯟ ꯈꯥꯟꯕꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝꯗ ꯃꯤꯔꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯏꯟꯚꯥꯏꯠ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯄꯥꯀꯤꯁꯇꯥꯟ ꯇꯦꯍꯔꯤꯛ-ꯏ-ꯏꯟꯁꯥꯐ (PTI) ꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯃ ꯑꯣꯏꯔꯤꯕ ꯐꯥꯋꯗ ꯆꯧꯙꯨꯔꯤꯅ ꯍꯥꯏꯈ꯭ꯔꯦ꯫ ꯍꯥꯟꯅꯗꯤ ꯆꯍꯤ 65 ꯁꯨꯔꯕ ꯏꯝꯔꯥꯟ ꯈꯥꯟꯕꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛꯄꯒꯤ ꯊꯧꯔꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯌꯥꯎꯅ ꯁꯥꯛ ꯂꯤꯗꯔꯁꯤꯡ ꯏꯟꯚꯥꯏꯠ ꯇꯧꯒꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨ I1E ꯁꯥꯗꯔ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯍꯥꯎꯁꯇ ꯌꯥꯝꯅ ꯆꯝꯕ ꯃꯑꯣꯡꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯏꯝꯔꯥꯟ ꯈꯥꯟꯒꯤ ꯂꯅꯥꯏꯒꯤ ꯑꯣꯏꯅꯗꯤ ꯐꯣꯔꯦꯅꯔ ꯈꯔ ꯏꯟꯚꯥꯏꯠ ꯇꯧꯈ꯭ꯔꯦ, ꯃꯈꯣꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯗꯒꯤ ꯑꯃꯤꯔ ꯈꯥꯟ, ꯁꯨꯅꯤꯜ ꯒꯥꯚꯔꯀꯔ, ꯀꯄꯤꯜ ꯗꯦꯕ ꯑꯃꯁꯨꯡ ꯅꯕꯖꯣꯠ ꯁꯤꯡꯍ ꯁꯤꯙꯨ ꯌꯥꯎꯔꯤ꯫ ꯁꯤꯙꯨꯅꯗꯤ ꯏꯟꯚꯥꯏꯇꯦꯁꯟ ꯑꯗꯨ ꯌꯥꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯖꯨꯂꯥꯏ 15ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯗ ꯄꯥꯀꯤꯁꯇꯥꯟ ꯇꯦꯍꯔꯤꯛ-ꯏ-ꯏꯟꯁꯥꯐꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯀꯥꯕ ꯄꯥꯔꯇꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯏꯝꯔꯥꯟ ꯈꯥꯟꯅ ꯃꯥꯏ ꯄꯥꯛꯂꯛꯄꯗ PM ꯃꯣꯗꯤꯅ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯄꯥꯎꯖꯦꯜ ꯄꯤꯈ꯭ꯔꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯅ ꯑꯅꯧꯕ ꯃꯔꯤ ꯑꯃ ꯍꯧꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯅꯤꯅ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯏꯝꯔꯥꯟ ꯈꯥꯟꯅꯁꯨ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯐꯒꯠꯂꯛꯄꯅ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯂꯩꯈ꯭ꯔꯕꯅꯤ꯫ PhD Chamber of Commerce and Industry PhD CCI-ꯅ Confederation of Nepalese Industry CNI-ꯒ Memorandum of Understanding MOU ꯑꯃ ꯏꯟꯗꯤꯌꯥ-ꯅꯦꯄꯥꯜ ꯁꯦꯟꯇꯔ ꯑꯃ ꯂꯤꯡꯈꯠꯅꯕ ꯁꯍꯤ ꯇꯧꯅꯈ꯭ꯔꯦ꯫ ꯃꯁꯤꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯁꯦꯜ-ꯊꯨꯝꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯒꯅꯤ ꯍꯥꯏꯔꯤ꯫ MOU ꯑꯁꯤꯅ ꯏꯟꯗꯤꯌꯥꯅ ꯅꯦꯄꯥꯜꯗ ꯁꯦꯜ ꯊꯥꯗꯕ ꯏꯟꯗꯤꯌꯟ ꯚꯦꯟꯆꯔꯁꯤꯡꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯋꯥꯊꯣꯛꯁꯤꯡꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯅꯤ꯫ ꯅꯦꯄꯥꯜꯒꯤ ꯄ꯭ꯔꯃꯣꯠ ꯏꯟꯗꯁꯇ꯭ꯔꯤꯌꯦꯂꯥꯏꯖꯦꯁꯟꯗ ꯇ꯭ꯔꯦꯅꯤꯡꯁꯨ ꯄꯤꯒꯗꯧꯔꯤ꯫ MOU ꯁꯍꯤ ꯇꯧꯅꯕꯒꯤ ꯃꯇꯝꯗ ꯅꯦꯄꯥꯜꯒꯤ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯌꯨꯕꯔꯥꯖ ꯑꯃꯁꯨꯡ ꯏꯟꯗꯤꯌꯟ ꯑꯦꯝꯕꯦꯁꯦꯗꯔ ꯇꯨ ꯅꯦꯄꯥꯜ ꯃꯟꯖꯤꯕ ꯁꯤꯡꯍ ꯄꯨꯔꯤꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯀꯤꯔꯟ ꯔꯤꯖꯤꯖꯨꯒꯤ ꯋꯥꯐꯝꯕꯨ ꯑꯣꯜ ꯏꯟꯗꯤꯌꯥ ꯌꯨꯊ ꯐꯦꯗꯔꯦꯁꯟ ꯑꯃꯗꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯤꯐꯦꯟꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁ꯭ꯀꯥꯝ ꯆꯠꯊꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯝꯃꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯦꯕꯕ꯭ꯔꯇꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯉꯁꯤ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯑꯣꯄꯣꯖꯤꯁꯟꯅ ꯆꯔꯥꯡꯅꯕ ꯊꯣꯛꯍꯟꯕꯗꯒꯤ ꯃꯤꯐꯝ ꯌꯩꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄꯥꯎꯗꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫